ꯑꯗꯨ ꯆꯦꯕꯤ ꯑꯅꯤꯃꯛꯁꯦ ꯈꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯣ? ꯑꯅꯤꯃꯛꯁꯦ ꯈꯜꯂꯨꯝꯒꯦ ꯍꯥꯏꯔꯒꯅ ꯗꯥꯏꯔꯦꯛꯇ ꯂꯨꯍꯣꯡꯉꯁꯤ ꯑꯗꯨꯃꯗꯤ ꯌꯥꯏ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ? ꯅꯪꯒꯤ ꯂꯦꯡꯒꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯐꯖꯕ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯈꯟꯕ ꯌꯥꯗꯕ꯭ꯔꯥꯕ ꯅꯪꯕꯣ? ꯅꯨꯄꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯂꯩꯕꯗꯨꯅꯅꯦ ꯑꯩꯅ ꯃꯤꯁꯄꯨ ꯈꯜꯂꯤꯁꯦ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯐꯠꯇꯦꯁꯨ ꯌꯥꯝꯅ ꯑꯩ ꯀꯩꯝ ꯆꯥꯔꯣꯏ ꯉꯁꯤꯗꯤ ꯐꯔꯦꯁꯦ ꯑꯩ ꯅꯣꯏ ꯗꯥ ꯃꯥꯔꯂꯤꯟꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯂꯩꯅꯥ ꯑꯩ ꯀꯣꯛꯁꯦ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯇꯧꯕꯕꯨ ꯀꯩꯅꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯣ ꯀꯩꯅꯣ ꯅꯪꯅꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯒ ꯑꯉꯥꯡꯗꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩ ꯀꯌꯥ ꯍꯩꯅꯗꯧ ꯃꯥꯟꯗꯤ ꯑꯩꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯁꯣꯏꯗꯅ ꯅꯪ ꯑꯉꯥꯡꯗꯨꯗ ꯇꯥꯔꯅꯦꯅ ꯅꯪꯒ ꯇꯥꯟꯅꯔꯒ ꯋꯥꯈꯜ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯠꯇ ꯑꯣꯏ ꯂꯦꯞꯁꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯁꯤꯗ ꯅꯪꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯪꯒꯗꯕꯗꯤꯅꯦ ꯑꯩꯅ ꯄꯥꯝꯒꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯅꯦ ꯖꯤꯕꯤꯅ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯣ